Akasbani Imphal Ngangbam Nganthoi na pau pajari. Manipur ngasi dengue gi anoba case sama tara thengnare Rajya gi Haksel Vibhag na thokpa cherol amana hai Imphal gi Rims Hospital da sample sa Manipuri thoi test tawbada 38 positive oikhi. Jenims Hospital da sample 94 test tawbada 18 positive oikhi. Aduga Lanai Hospital da sample ama test tawbada miyo adu positive oiba thengnakhi. None Jilla gi District Magistrate na Jilla aduda tha si kuntra phawba year gun sing sizinaba amadi sa tanbada thengba thamkhre. Athingba si khudakta gi sanaragani hairi miram lana pairakpa lamkoi usek makhal ama oiba amur falkon na saktaraba matam oibana sa usek tanba thengnaba jila asigi manung chana leiba Longmai Rengkhung Awangkhul Taubam Khongsang Rengpang Nungba Kambirol Khumji Nagaching Kabui Khulen Puichi Bakwa Hauksong amasung atai mafamsingda leiriba miyoisingda makoi na paiba eargun sing mari lenaba official singda pisinaba khanghalli Thasigi aroiba saruk phawbada lamdam asida sakta gadawriba amur falkon pairakpa haure kanagumbana hairiba athingba sigi wangmada thabak tawramba thengnarabadi Wildlife Protection Act 1983 gi section 50 amasung 51 gi makada ain gi oiba akanba thabak lokhatkani Bharat ki konung Delhi da leiba Red Fort manakta ngasi numidang sakti leiraba bom ama pokhaibada miyoi nipan sire miyoi kunmari na sokpan nangle thaudok adu Red Fort Metro Station gi gate number 1 manakta thokhibani thaudok adu da soklabasing Loknayak Joy Prakash Hospital da pukhatuna laikanari miyoi ahungi phibam luna leiri hairi Delhi Fire Department hai bom pokhaibagi thaudok adu da gari mari mai chaktuna amangta thokhi loinana thaudok thokpham adu da Delhi Police ki Special Cell gi kangbu amasu laktuna yangsinkhi Rashtrapati Draupadi Murmu gi Africa gi Angola amasung Botswana leibak ani gi khongchatta ngasi ahanboina Angola gi Parliament mifamda wangangkhre Luanda da pangthokpa mifam adu da Rashtrapati na leibak aduna ngasi Ganatantra chatpa amasung santi leiba ama oiraknaba honabada thengnakhiba lanpham kyabu singthakhi mifam adu da yawnaba bartan tawrukpagi damak leiba adugi Rashtrapati bu thagatpa phongdokladuna hai Bharat amasung Angola leibak ani gi marakta leiriba mari asi sahi nifu sure Amarom da leba asina ningtamba phangkiba sahi 50 surakpagi yamna singthaningai oiba tangkak amani ngasigi asigumlaba mifam asina leba ani gi marakta leiriba mari hena sesinhanba ngamlagani Bharat amasung China ani gi marakta pairamba commercial flight sahi 5 lepluraba matung asidagi amu hanna paiba hore Bharat tagi ngasi ahanboina paikhiba flight ta tongkhiba jatrik sing China gi Shanghai da leba Bharat ki Consul General Pratik Mathurna taramna okhi Social media da thaglakpa Bharat ki consulate ki warol amada hai Bharat amasung malem gi miyam gi marakta leinaba mari phagalakpaga loinana leibak asi global hub ama oibagi lambi da khumang chausilakli Bharat amasung China anina laurikliba khongthang asina mahausa gi punsida hanjilakpada natana yumthangnariba leibak ani gi marakta laloliti amadi chathok chasinda hena phaba mari purakpa ngamlagani panba yabadi COVID-19 laicha sandorakhiba amasung leiba ani gi marakta sayetnaba khara leibadagi English ngani kungi angan basaruktagi Bharat amasung China gi marakta pairamba flight sing leptuna lakhibani World Health Organization WHO gi ani suba Traditional Medicine Global Summit New Delhi gi Bharat Mandapam da mathang thagi 13 tagi 18 phawba pangthoklagani Ayush Mantraloy ga WHO ga khosamnaduna pangthokadaba mifam asigi hiramdi Restoring Balance the Science and the Practice of Health and Well-being haibasini New Delhi da ngasi pangthokpa curtain raiser tharomda Ayush Mantri Pratap Rao Yadav na hai WHO gi Global Traditional Medicine Strategy 2015-2013 gi maruiba pandam sing mifam asida puthoktuna khanagani Kendra gi Sports Mantraloy na hairi Bharat ki konung Delhi da leiriba miyamna thoidok hendokna sakhangnaraba Jawaharlal Nehru Stadium asi amuk hana sana khonabagi sahar ama oina semgatlagani Mantraloy na hai mafam asida masana ayambagi sanafam thambaga loinana sanaroi singi leifam chafamna chingbasu thamgani lam ekar chama ani chawba stadium asi amuk hanna mapung phana semgatgani Dhaka da sathariba Asian Archery Championship 2015 da Bharat nupagi recurve amsung nupi compound masana da final sangkhre Paulo Jare